Loyalam E-PAO tabiriba khudingmakpu Hidram Susmitana numidangi pau pizari. Kangpokpi Churachandpur Lambi sembagi project proposal sem Saramle. Manipurda thokliba irang asigi marakta kuki singna tokhaiba administration ama piyu haina demand tawringe cherak asida Manipur government ki machinery singna atamnana kuki zo demand asiga mateng pangsinduna strategic planning tawrabra haibagi achoba wahang laklei. Thokliba irang asigi manungda kuki zo taba mafam singda government ki ayaba yaudana amadi environment clearance yaudana thong kaya sajile haina achoba wathok oiringe cherakta kuki zo taba mafam sing strategically fauna ba yanabagi damak akhanaba project proposal kaya Manipur government bypass tawraga center da tharabra haibasi maike kaya dagi hangduna laklinge cherakta Kangpokpi Churachandpur Lambi sembagi project proposal sarambagi wafam social media da viral oirakrai. Manipur government ki education department ki ayaba yaudana mari leinaba official singna Churachandpur district amadi Kangpokpi district ki manungda leba school kaya Central Board of Secondary Education da affiliate taunaba proposal tharambaga loinana recognition fanglambadagi amuk hana kakthatkraba matungda hojik amuk PWD Public Works Department Manipur gi EE Executive Engineer Churachandpur Division na Kangpokpi Churachandpur Lambi sembagi project proposal sem sarambani. Project proposal asi Manipur government ki mari leinaba minister amasung PWD chief engineer ki ayaba lauraga sakhiba project oibra hairiba project proposal asi mari leinaba ministry da thakbara haibadudi chap chana confirm tawdri adubu project proposal adu English ngani kulhumdai kunmari gini hainadi palli. Concept paper oina semgalapkiba project proposal asigi maming construction of road from Churachandpur Koprang to Kangpokpi Modbung haina tholi hari. Manipur Police ki anti-extortion cell ama hangduna thabak lokhatpa haure haina ke kabifna phongdorakli. State asida senkhai thongkhai thabak toina chatharakleba ase laksinaba Manipur Police ki anti-extortion cell ama hangduna thabak lokhatpa haure haina Manipur Police ki IGP intelligence ke kabifna phongdokrai. Wafam asi hojik Manipur da senkhai thumkhai gi thabak ka chatharakleba asigi matangda ngasi Imphal West District ki SP gi conference hall da pangthokkiba paugi mifam amada mahakna phongdokhibani. Paugi mifam aduda kabifna makha taraduna hai Manipur da hojik oiriba law and order gi khudong chaba lauraga lalholup amadi tongan ba gang singna senkhai thumkhai thabak sing angakpa phangna chathare yamna organized oiba mawong da chathariba senkhai thumkhai gi thabak sing asi ayambana national highway amadi bazar area dagi legal tax lawa asini. Amaromda donation gi mingda mahailoisang amadi public amasung private establishment singi sale khaibagi thabak asisu paksana chathari. Loinana hojik state asigi tongan ba mafam singda bom langsinba bom thamjimlamba amasung mifam mipuna chingba kaya chathariba asi senkhai thumkhai ga mari leinaba ngaktani oirakliba senkhai thumkhai gi thabak sing asi mapung fana thengnaduna laksinba ngamnaba Manipur Police ki ADG Law and Order na luchinglaga anti extortion cell ama semle masida journal khudimaki IG sing member oina yauri masiga iroinana atopa security agency singi matenga loinana Manipur gi district singda state police ki oiba trade team tar manga semduna senkhai thumkhai laksinaba mathok toba hore haiki Nomugi changdraba yadraba pot ki mamal khudakta hanthahalu puba thangba ngamloidaba sel gi demand khudakta lepu haina androgi nupisingna wakat mifam chathakre Maira Paibi Apunbalop Androna Sindona ngasi masing yamlaba Maira Paibi nupisingna saruk yaduna nomagi changdraba yadraba potlamgi mamal khudakta hanthahalu puba thangba ngamloidaba selgi demand khudakta lepu haiduna wakat mifam ama andro mamang laikai kaithel sangda chathakre Ngasigi wakat mifam aduda maru oina nomagi kangdana changdraba yadraba potchai gi mamal wanglinge cheraksida thokliba irang asida khun ngakpagi mingda tanja lauraga lukaya amana pan dukan grocery dukan pharmacy school college hospital figi dukan insang napi yonjaba amadi sai yen yoliba sing auto rickshaw thoriba sing private banking yusungba asina chingba singda selgi achoba puba thangba ngamloidaba demand tawsinduna miyoi kaya amadi dukan natraga masagi sintha leptuna khangnaba kaya yaurakliba sing asibu nungaitaba phongdoknakhi Athuba matamda nomigi changdraba yadraba potlam sing asigi mamal khudakta hanthahandraba amadi selgi demand tawriba loop singna demand khudakta leptrabadi lekai khul sing punchilaga achoba miyamgi kholaw launaba sem sarakloi haninga leite habasi lengak
amadi sale-gi demand tawriba loop-singna wakhal tanaba changi haiba adu utli haiki. Ngasigi wakat mifamda tiliba miyoy-singna control price hike in Manipur, maintain rule of law in Manipur, stop threat to civilian, stop threatening fear to people, free movement national highway for all, save our children and save life of civilian hibernaching by slogan kaya lauki amadi play cards sizinaki. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Litan Bazar Tangkhulgi Pari Purigi lamni kuki singna ain kaina khunda sinbe yaroi haina phongdorakle. Ukhrul district ki manung chaliba Litan Bazar amasung Litan Khul asi Tangkhul singi Pari Purigi lamni masida kuki singna ain kaina khunda sinbe yaroi haina Government of the People's Republic of Nagaland NSCN IMG Wang Tangkhul region ki Central Administrative Officer W Sayaina thokpa cherol amana hari. Cherol asina makhatana haribana Tangkhul Nagalong na chahi asigi September 18 da thokiba administrative order amada Litan amasung Litan Bazar asi Tangkhul gi khul sikibung sarkabung biles ki saruk amani haiba asi mayek sengna phongdokre. Tangkhul Nagalong gi wafam asi NSCN IM gi Wang Tangkhul region na mapung fana sagali Litan Bazar bu sarai khong kuki khul gi chief Shoyam Baitena Khopjinduna mahaki khullamni haina taknaba hotnariba asi handokadabani Soyam Baitena Litan Bazar bu sarai khongkuki village ki lamni hairiba asida sikibung khulgi headman na ayaba pikiba leite khangbasu leite nakal anina Litan Bazar matangda matam khara yenaduna lakhi adubu mari leinaba civil court na Litan Bazar asi sikibung khulgi saruk amani thaina digi leirakpa ngamkhaigi manung chali haina warel pikhrabani Isagi ngamkai kanbada natana saktamsu kansi haina Syam Sharma na phongdorakli. Iraibak iramdam asigi ngamkai kanbada natana akhoigi saktamsu kansi akhoigi saktam kalhautrabadi akhoi malemda sak tapa ngamlakloi haina saknairaba filmmaker Aribam Syam Sharma Padmasri na phongdokre. Wafam asi Aribam Syam Sharma na ngarang Jawaharlal Nehru Manipur Dance Academy gi auditorium da pangthokiba RK Mai Paksana gi chama suba mapok kumon gi thoramda phongdokibani RK Mai Paksna Memorial Trust na sinduna pangthokiba thoram aduda poknafam pauche gi columnist oiriba advocate Dr. Chongtham Narendra Singha da RK Mai Paksna journalist fellowship lisingani kunmari lanthokduna ikai khumnaki Ngarangi thoram aduda chief guest ki warol piraduna Aribam Syam Sharma na hai Film amadi literature na lebak nusibagi ithil piri masida aikhoigi chatna role saktam asisu ningthina tahanma mathautai film amadi sairengna chingmada tahauba mami adu khak mularoidabani Manipur asi piklabasu pekna hiram khudingmakta ataiga changdamnawada noptaba award palaitaba lamdam amakhakni Aikhoigi lamdam asida singthaningai oiba artist aiba kaya thokre adubu miyamna khangbibadi yamna watli atopa lebak amadi state singda recognition yamna fazana tawi Assam government na handakta Hozaida Lingba University amada Manipur department na Manipuri film ani mathangsina sanabi amasung matamgi Manipur asi syllabus ta haptuna tamkhre masigumba recognition asi Manipur government na pide migi state ta tawriba asigumna akhoigi su tawhaningi Aikhoigi masak nairaba artist natraga aiba singbu masak takpa yaba mafam ama sengatlaga thamhaningi film amadi literature na aikhoigi lol amadi saktam kanbada achoba thodang lawi haiba asi khangminaba ama changi hainasu Aribam Syam Sharma na phongdokhi wakat mifam phongkrai Haukiba tang taragi numidangda sakhangdaba nupi ani nupa ahum punna miyoy manga romna tera amudon akham laikai RK Ichanthoi dukanda laklaga mahaki mobile phone laukiba adubu yaningdaba phongdoktuna ngase Women Welfare Association amasung Western Star Club ki imasingna langjing achobada wakat mifam ama phongkhrei Wakat mifam aduda yaukiba nupi amana phongdokibada karigomba RK Ichanthoi maral leiragasu mama oibi ekoina amuktang faminaduna wakhal taminabagi tanja adu amuktang piyu haiki Swasthya Nation Wide Special Campaign 4.0 gi manung chana sit sengbagi thoram pangthokre College of Nursing Dental College amadi Clinical Psychologist RIMS anina sinduna Bharat pumbada chathariba Swasthya Nation Wide Special Campaign 4.0 gi manung chana sit sengbagi thoram pangthokre
Thorom aduda College of Nursing RIMS ki Principal Professor H. Jamuna Devi na hai. Miyoi bagi hakjang fana lainaba hotnabada luna na leibana lauriba role gi mari lainaba wafong kaya phongdokhe. Thorom aduda Professor Y. Govindara Singha Nodal Officer Special Campaign 4.0 su saruk yakhi. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Aroibada marueba pau amuka hanna pijari. Kangpokpi Churachandpur Lambi sembagi project proposal sem Saramle. Litan Bazar Tangkhulgi Pari Purigi Lamni Kuki Singna Ain Kaina Khundasinba Yaroi Haina NSCN IM na Fongdorakli. Manipur Police ki Anti-Extortion Cell ama hangduna thabak lokhatpa haure haina IGP ke Kabif na Fongdorakli. Matang asida numidangi pau piba loizare loyalam E-PAO tabiriba khudingmakpu amuka hanna khurumjari.